Arambai News Guwahati da Maithelon gi pau tabri besing bu ihan han bu da chingangbam sujrani na khurumjari hojing asigi samlappa mariba pau sing lowirase ngasi Assam gi CM Himanta Biswa Sarma na chair loduna phamkiba Assam cabinet ki mifam da yamnamak maroiba warep kaya lawkhre ngasi dagi hongna state anthem habadi omur apnar dekh lenga ki thoram amadi meeting na chingbagi hogolak pasingda saklagani aduga national anthem janagana manana thoram gi aroibada saklagani lenga ki thoram singda state asigi phisabi singna makhutna saba gamosha khaktamak sinagadabani loinana lenga ki thoram singda pithana chingba state asigi traditional chana thaknabagi potlam sing khaktamak pijagadabani su haire asida sunatana desh bhakta tarun ram phukangi leikidabagi chahi gi kumon July 19 asi chahi khudingi desh bhakti divas haina pangthoklagani loinana Lokapriya Gopinath Bordoloigi leikidabagi chahi gi thoram August 5 asisu chahi khudingi karmachari divas haina palan tawragani numit asida lenga ki employees singi performance matungina non gazetted employee manga district level dagi amadi state level dagi employee tarada award pigani award phanglaba employee sing thabak tagi potharaba matungdasu chahi amagi oina thabaki matam sangdokhangani haire Containment zone lauthokraba district singi thodang puriba guardian minister sing amasung guardian secretary sing makoi gi district sing da chatuna numit humni district aduda leiduna covid ki phibam yengsingadabani su haire Nagalamorom da TET pass tawba singi nungaiba pawa moina TET certificate ki validity lifetime gi oina sangdoklagani toigum sung candidate sing da betterment ki damak TET parikha thabagi ayaba pigani amade recruitment ta upper age limit leigani haire ngasi ayo iram da miyam gi apunba khorjailob ima khol awang potsangbamna imai moinu private limited ka khusamna duna ima khol lub asigi lubloi NG bija kaisamna iba saireng lairik lon thoktabi wakatche imai moinu gi office Guwahati da ngasi phongkhre thoramasida ichema amade Arambai gi editor Dr. Frit Sabam Biramanina athoiba mithung oikibaga loinana lairik asigi masak takhi Ima Kholgi life member TH Shyamna president amadi Assam Manipuri Sahitya Parishad Kamrup district ki president H Hemangona akhanaba lengbirakpa oikhi Thoramasida Manipuri Language Advisory Board Sahitya Academy gi convener Nongmaithim Kiran Kumar amasung Ima Kholgi president Dr. RK Gunachandra su online gi kuthangda saruk yakhi ngasi fongliba lairik asina Ima Kholgi oinade chamaga ani suba lairik ne Lairik Pongbugi Thoramasida Malajiri Bam Amadi Ima Kholgi Luploi Singaloinana Tongan ba Manipuri Khorirolbu Nungsijaba Aiba Aibikayana online Amadi offline da Sarukyaduna Mai Pakna Thoramasi Pangthokminaki Haina Ima Kholgi General Secretary Wahingbam Roman Maitaina Thadorokpa Chirol Amana Phongdorakle Hayeng July gi tangni pan korkom gi tara suba mapok kumon numit na lakpada Manipur amadi Westia lamdam da lairiba yawol loop sing amadi miyam khudingmakpo ikai khumnaba utpaga loinana yaipa pausel pizari haina aina thingkraba loop korkom gi media coordinator M Sakhena press thadorokpa chirol amana phongdorakle COVID laichada sina thawai manghan bikraba ichin inaw singi mafam da su kok non baga loinana makhoi gi lehoriba imungi awabada su saruk yazari hairakle Laichadasi Thangnabagi Lanthingda Mangzil Thaba Lanmi oina Lanthingnariba Haksel gi mioi punamakpusu thagatpa phongdokpaga loinana makhoigi hotna jaman amasung kathokpa se Manipur gi puwari gi latam singda sanagi mayekna iduna lehoragani hairakli Hairo Kendra gi MLA Dr. Thokchom Radheshyam gi mideng makhada Kendra sigi manung channa Leirong Thelda Sanabung amoina LED floodlight ki khudong chawa hapchinduna sangaraga ngasi miyamda khusinakre loidana karigumba covid vaccine kaplabagi chahi ahumgi matungda vaccine namaram moiraga leikidaba thoklabade imung manungda MLA gi maikaidagi lupa lakh 10 gi compensation pigani aranba propaganda singda thazabiganu haiki ngasi haingang chingdolda polo sagol kangjegi statue ama khinanaba Semgat Sagatliba Sigi Pibam Yangsiladuna statue asi Lakliba October Fawgi Manungda Loishenduna Miyamda Kusinaragani Haina Manipur CM N Birena Phongdokhi
loinana haingang chingda ibudo marjing laifamda chatkhiba khongchara duda yamna maroiba wafam amagaso CM na haiki madudi covid number moiduna nomagi suraga chajariba singda lengakna lupalising manga piragani ahanba installment ki oina lupalising aniga chonga tha sigi manungda pinanaba hotnari nakalamaromda handak kanna chayet nariba kobrugi matangda su sengdok laduna kobru jingsang asi laifam oina chahi cha kayadagi leraklaba reserve forest ni mapudi lengakni haiki Manipur ki ngamkhai sahar more gi kaithal gi akoibada dukan phamliba amadi kaithal da poche yonba sing covid vaccine kapthokle haibagi certificate utrabadi hayeng July 9 dagi hongna dukan phamba amadi pofam phamduna poche yonba yadabagi athingba thamkhre Manipur ki sumang lila da nupi sabi ki saktam langduna matam sang na miyam ki seva tawbirakhiba takhilambam chinglena hokiba July 5 da ikhang khangawduna laikhidabada maki poknafam lamdam mayeng lamjaw khungangi apex body amoina lariba khungang semgat sagat palup lamjawna thamoishok na nungaitaba phongdorakli mayeng lamjaw GP ki pradhan urikhinbam Narjit Luang amadi lubasi ki president Thongnawjam Arun Kumar anina presidium member sing oiduna executive amadi advisory board ki member sing su saruk yakhiba lamjaw GP ki sanglenda pangthokiba mifam asida kunti sabi haragasu hena miyamna sakhangbiba state asigi saknaraba sumang lilaroi chinglen gi maramda wafam kyasu phongdoknakhi National Award yauna manamathum kyasu phangkraba chinglen asi chumnagi lilaroi ama oibagi mathakta Manipur Co-Artist Association gi secretary gi phamsu pairamkhi Dr. Gyaneswar Singh, CMO amasung Dr. Robert, District Immunization Officer, Bishnupur gi luching bakhada Dr. Moirangthem Soni Devi amasung mahaki khutpuna Bishnupur Thiam Lekai Eco Club na sinlangduna hauzik phawda miyoi chamaga marfutaramanga vaccine kapthokre aduga PHC Ningthau Khongdagi Dr. L Bina Kumari amasung mahaki khutpuna Nachau Community Hall da hauzik phawda miyoi chamaga humbudra manga da vaccine kaptana vaccination campaign mai pakna chathari haina COVID Relief Committee Bishnupur District Convener N Joy Kumar Singh na khangalakli Jiribam District ke manung chana Borobekra Subdivision Yangsin Khongchat ama Manipur Food Industry Corporation Limited ke Vice Chairman K Sarat Kumar luchingduna chatki ngasigi khongchat asida hauzik lehoriba lambi gi phibam asida suki matik phattabana maramoiduna lamdam asigi miyam mipainare hairi Jiribam gi MLA masamaksu lambi asida chatlibani lambi asibu asuk phatana thamba se laibak thibani hainasu Vice Chairman asina hairakli High Court ki order matungina Mizoram lengakna chahi kuntaret suraba mar accord thabagoina chana hanbagi aroiba warep lokhibaga loinana state asida mathangi academic session dagi primary school gi thakta mar loan bu introduce tawragani haire panbayai High Court na kaknaba matamgi manungda mar loan chana hanaba hairakhrabani phibam asida hokiba ningthokaba numit class 1 dagina class 5 fawbagi Mizo medium gi textbook sing mar loan da handoknaba workshop ki ahanba tangkaksu pangthokre Center da lengak chubli pariba Narendra Modi gi lengak ki ani suba tamgi ahanba union cabinet ngasi nungthil pakthok chokthokre Rashtrapati Bhavan da pangthokiba khanaba thorom amada President Ramnath Kovind na athoiba anoba minister sing Arun Bangakpa amadi thabak paibagi wasak lawki makhoi gi manungda Maharashtra dagi taruklak MLA oibaga loinana CM su oiramlaba amasung union cabinet minister su oiramlaba Rajya Sabha gi MP Narayan Tatu Rane chahi 34 Assam dagi anirak MLA kabaga loinana anirak Lok Sabha gi MP amasung ex CM Sarvanand Sonowal chahi 59 Tarelak Suboina MP oriba senior most parliamentarian singi manungdasu amoriba Madhya Pradesh dagi Dr. Birendra Kumar chahi 63 Mangarak Suboina MP oriba Madhya Pradesh dagi Rajya Sabha gi MP Jyotiraditya M Sindhya chahi 50 Tarelak MLA oikraba Bihar dagi Lok Sabha gi MP Pasupati Kumar Paras chahi 65 UP dagi Lok Sabha gi MP Anupriya Singh Patel chahi 90 Karnataka dagi anirak oina MP oiribi Sobhakaran Dalje chahi 53 anirak suboina MP oiribi New Delhi dagi Minakshi Lekhi chahi 53 Tripura dagi ahan boina Lok Sabha gi MP oiribi Pratima Bhaumik chahi 52 Manipur dagi ahan boina Lok Sabha gi MP oriba Dr. RK Ranjan Singh chahi 69 na chingba yauri asumna wasak lawkhiba anoba minister sing asigi manungda awang puktagi ahum yauri Assam gi Sarvanand Sonowal tanatana
MOS Independent Kiren Rijiju Cabinet Minister oina wasak lawkiba maramna awang nongpoktagi Cabinet Minister ani sure aduga Assam dagi Rameswar Teli yauna hauzik phawbada awang nongpoktagi Minister manga sure matang asida panba yaba amana thajaba paw amadagi Manipur ki MP Dr. R.K. Ranjan MOS Ministry of External Affairs amadi Ministry of Education gi pham sinakre haidi Nakal amaromda Modi Ministry asida Cabinet Minister tara manga suhankre masigi manungda nauna Cabinet Minister ni pan ngasi hapchin khibani aduga hanagi Union Minister taretna Cabinet Minister gi rank ta pukhatki wasak lobagi thoromgi mangoina na Prime Minister advice matungina President na resignation sing lokshin khraba Minister tarani thogi manungda DV Sadanand Gaura Ravi Shankar Prasad TH Gehlot Ramesh Pokhriyal Nishank Dr. Harshvardhan Prakash Javadekar Babul Supriyo amadi Devasri Chaudhuri na chingba yauri handaki anoba minister sing asigi manungda khwaidigi hawariba minister di West Bengal gi Kuch Bihar dagi Nishit Pramanik ne ningsingba yai mikhalgi numitta Pramanik na body sing kuntra helaga kagani haina lakthokhibani adubu bot masing thiba numitta de mahakna subnatage bot yankai taret helaga kakhibani adubu mahakna dinhata lanbanasi guha singdagi munba ngamki Kolkata High Court na ngasi West Bengal gi CM Mamta Banerjee gi mathakta lupa lakh manga gi penalty thian khre judiciary bu amotpa machuda sangjin bagi damak Mamta bu fine thian bani haina court na hairi Mamta na piriba penalty gi senfamasi covid na sok laba lawyer singi imung singi damak oina sinagani hairi Hindi film ki taibangda maming leraba superstar Dilip Kumar ngasi ahalorakpagi anabana maram oiduna laikhidre mahak masagi chahi yang marfudrani pan sukre Covid na maram oiduna Olympic Games ta kanba China piduna mi painarakpadagi Tokyo gi lambi lamjau singda chatkadaba Olympic torch rally cancel tawkhre lagiba irai numittagi hona sarasigi public relay gi thoram singi mahutta flame lighting ceremony oina online da pangthoklagani Japan gi miyam na haukiba tha khara sida lambi lamjau da thoraktuna Olympic cancel taw natraga yeithu haibagi kholau lauduna lakhibani panba yai Tokyo Olympic ingisingani kun lakliba July gi tang kulhumdoi dagi haugodoribani Haiti ki President Jovenel Moise Leibagasi ki konung sahar Port au Prince Leba maha ki sangai da landarak padagi ngasi laikhidre ngasi sakhangdaba khulai paiba khutpu amana nampu da changlaktuna mahakpu hatkibani amadi thodo asida mahaki loina bisu asoka panang hoki Moise English singani 13 February dagi power paiduna lakhibani aroibada ngasi ki tentak pamroiba pau khara Tripura Cabinet na paumi sing amadi makhoi gi imungi miyoi singi yaifanabagi damak welfare scheme state cabinet na approve tawkhre India gi state kayada covid vaccine walakliba sigi matang sida sengdokladuna private hospital sing da pigidaba yauna July tha dagi vaccine sing phanglagani haina yamna mangzongna na state amadi Indian territory sing da khanghan khrabani haina health ministry na asi sengdorakli amadi Sydney da chayolamaga su lockdown Australia ki khwaidagi chawba sahar asida covid laksinaba lengakna pambai kaya thamlakli ngasigi oinadi Arambai News Guwahati da maitilon gi pau sandok chaba matang solution jabaga loina tabiriba singwa amukasu hanna khurumjari